Loyalam E-PAO tabi bakutima po hidram susmitana namitangi pau pizari ahan da maru headline. Thiba Khangdna Leirakhiba Chesam Abdul Kadir Samurong Makhaleka gi Nambul Turel Mapalda Fumjinlamle police na asiba hakchang Yanakhre miyamna akanba ihok horakre. Maitei singna khundaba mafam singa nangna leriba su chatnariba kukila lawba singi designated camp tare Louthokpada Yanakhre. NIA amasung CBI na kuki gi miyoi kaya fabagi mayokta hayeng Chuchampuda protest rally chekadari. Pausandok na pichari. Thiba Khangdna Leirakhiba Chesam Abdul Kadir Samurong Makhaleka gi Nambul Turel Mapalda Fumjinlamle police na asiba hakchang Yanakhre miyamna akanba ihok horakre. Tha asagi taradagi mayumdagi thokibadagi Thiba Khangdna Leirakhiba pawitek mayai lekaidagi miyamga mimanadraba Chesam Abdul Kadir alias Achauba apokpa Abdul Jalil asiba hakchang oina Yanakhre. Thodog asigi matangda pauchi asina phangba paugi matung inadi Chesam Abdul Kadir gi asiba hakchang adu ngasi ayu pung 8 khare helakpada Wangoi police station gi manung chanba Samurong Makhaleka gi Nambul Turel gi Mapalda leiba fata haudi amagi manakta lebak manungda phumlaga thamlamani hari Pau asina hai Abdul Kadir gi asiba hakchang phumduna le thamlamniba mafam aduda naknana Arambai Tengol gi unit 27 gi official lay hari asiba hakchang ado police na forensic science ki team amaga lonana lokhalaba matungda rims ki miren sangda thamkhre hari amaromda Chesam Abdul Kadir gi asiba hakchang oina fangle habigi pau tabadagi mahak Thiba Khangdna Leirakhibaga mari lenana semkhiba JSC na ngasi mayai lambi paringda lambi thingduna khongjang changsin ba hokre miyam ge khongjang laksina ba hotnabada police na tear gas cell kaya kapkhre thodog asigi matangda pauchi asina phangba paugi matung inna tha asigi taramathoi gi numidang yumnang huidrom Makhalekaida miyamna huranba oigani haina chingnabadagi leikhidraba Chesam Abdul Kadir bu maikei adongi miyamna fakhi adubu numit adugi nongyai matung pung anirom taba matamda Arambai Tengol gi unit 27 gi commander oirambani haiba longjam khabada miyamna Chesam Abdul Kadir bu khusinaki hari tungda miyamna longjam khabada sinakhiba Chesam Abdul Kadir miyamga mimanadaba miyoini haiba khangba ngambadagi longjam khabada hangba matamda adum thokre haina khumlaki hari adubu thadokre hariba Chesam Abdul Kadir imung manung Arambai Tengol amadi miyamna thibagi thabak chathabada phangdabadagi longjam khababu thodok adugi Maramda Warisana ba 18 kayara kawada lakpagi mahutta hauzik phawba lotuna leikhibani hari Jairak asida pawitek mayai lekagi miyamga mimanadraba Chesam Kadir hauzik phawba leiriba aduga mari lenana lokhalakpa khongthanga mari leinaba oigani haina thazaba Arambai Tengol gi member yauna miyoi mapan security force na fagat khre hari Fagat Kraba Miyoi Sing adugi manungda Miyoi Nipan Nahal Wangoi police station gi manung chanba Thiam Leisangkhong area dagi fakhre haina lekai adudagi phangba paw amana hari paw aduna makhata na hai fakhre hariba Miyoi mari adudi Yumnam Huidrom dagi Huidrom Somokanta Singh Thingu Jam Ranjit Singh Yumnam Huidrom Makhaleka dagi Huidrom Deepak Singh amadi Prafulo Kawi hari aduga atei fagalaba Miyoi Sing aduna Longjam Henson Alice Naucha Maitei Thaunaujam Asok Singh Huidrom Samsundar Singh Haikrujam Premchand Alice Puremba amadi Sapam Dayani Devi Kawi hari nakalor amaromda pawitek mayai lekai miyamga mimanadraba Chesam Abdul Kadir mangkhibagi thodokta mapung oina chenabani hariba hauzik phawbada Arambai Tengol gi miyoi ne haizaba Yumnam Huidrom Makhaleka degi longjam khaba koba miyoi adu fanaba hotnasi haina Arambai Tengol gi luching purel korongan ba khumana mahaki social media da thagalakhiba post amana tengoloi singda khangan khiba leikrabani Maitei singna khundaba mafam singa nangnana leiriba su chatnariba kukilal hoba singi designated camp tare Louthokpada Yanakhre Lamdam asigi yalhomi oriba Maitei singna khundaba mafam singa nangnana leiriba suspension of operation da leba kukilal holup singi designated camp tare Louthoklagani hari Ministry of Home Affairs ki kangbuna ngarang suda leiba kukila holup singi luchingba singa New Delhi da unaduna wari sanaki ngarang numidang unakiba aduda Manipur da tholiba irang asi yenglaga Maitei singna khundaba chingkhong chingya mafam singa naknana leiba designated camp taramari leibagi manungda tare Louthokpada nakal animakna yanaki hari
Home Ministry na Phongdorakhibada Louthokpada khulaising mapung phana laukhatpa amasung National Highway singda ningthina chathok chasin tawba yanaba mifam asida maru oina khanakhi hari adum oinamak sugi yanaba makhatana sangdokadra natraga sangdokloidra habigi matangdadi nakal animak yanaba ama purakpa ngamkhide loinana sangdoktaba haibasi ground rules sing ngakna chatpa amadi atai phibam singda yumpham oigani hari ngarangi wari sanaba asina tha asigi haukiba tang mapanda wari sanakhiba adugi matungda anirak subani ningsing be yabade Manipur lenga ki oina sugi yanabada yauroi haina ingkumja lisingani kunmari gi February kun mapandagi handokhibani nakal amaromda su agreement pinakhiba kuki lal halup kun manga romgi designated camp singda Kadir lising ani ga chani rom leiribani NIA amasung CBI na kuki gi miyoi kaya fabagi mayokta hayeng Chuchampurda protest rally chakadauri haukiba chahi lisingani kulhomdagi me ahomdagi haurakhiba kanglopki irang asina maram oiraga NIA amasung CBI na maram chadana kuki zogi miyoi kaya fai haina yaningdaba phongdoktuna hayeng tang taranipan Chuchampurda public march rally chakani haina kuki women organization for human rights na thadorapa cherolamana hari Cherola sina makhatana haribana protest rally asi haukiba June 13 da kuki NP Chuchampurna daitaloduna kuki civil society organization kayaga punna pangthokhiba mifamna lokhiba warep kamari leinabani mifam aduna mapung oina kuki civilian singda leptana target tawi haiba thodok kamari leinana pangthokhibani chahi asigi me 13 da Kuki Student Organization for Human Rights na tongan ba women organization kayaga kusam naduna sit-in protest pangtokduna Kuki zogi miyo kaya matong maram Khangdna fabagi thawong asi lepnaba Union Home Minister da memorandum submit tawbat Leirakhiba adubo hariba thawong asi makhatana chathari thawong asi gi saruk ama oina Kuki zogi miyo ani amasu Memorandum pisin kiban numit adugi thangnabada process amata yaudana fakhre haina pendaba phong kaya phongdorakli arobada haribana hayeng chatkadoriba rally asi Kuki zom yamgi oiba apunba firep asi hena chechil hanabani loinana makhoina taliba maram chaba demand sing asi phangdriba phawba makhatana makhal makha kayagi khongjang changsingani khongjang asida miyamna saruk yabaga loinana organization asina loriba firep asida society asida leiriba section khudimak yauna media youth student civil society village leader amasung miyamna punna solidarity urminasi hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Masagi lofamda kuki singna flag yungsinbagi photo kapluba longmi ama faraba matungda lokapta thamjingkhre Masagi lofamda kuki singna tractor sizinaduna law khoidokle amadi flag yungshile pau tabadagi kuki singna yungshiliba flag ki photo namluba maitei longmi ama kuki singi khulnakna changsili haibigi maralda CRPF amana farga police na sinakre police na su longmi asi lokapta thamjingkhre hari Haidiba thodok asi ngasi ayuk Imphal West District ki Sekmai Police Station ni manung chanba khurkhul saval laikai lokolda thokibani Masagi lofamda kuki singna flag yungshin bagi photo namlui haibagi fariba Sekmai Police Station gi lokapta leiriba longmi asigi maming ngangbam Ranjit Elias Tomba chahi nifu humdoi apopagi maming Tom Singh kawi mahak CRPF na faraba matungda Sekmai Police ta ngasi ayuk khusinarakhibani hadi San Francisco dagi Mumbai tamna pairakpa India gi flight ama technical error lakpadagi Kolkata da landing tawkhre ngasi San Francisco dagi Mumbai tamna pairakadaba Air India gi flight ama technical error lakpadagi Kolkata da landing tawraga passengers sing kumthahankhre thodok asi ngasi ayuk pung 5 kun taba matamda thokibani hari Air India gi Boeing 777 200 LR flight number AI 180 ngarang ahing nongyai matung pung 12:45 taba matamda San Francisco dagi Mumbai tamna pairakhi adubu flight aduna Mumbai yaudringai flight aduda asoiba khara leirakpadagi Kolkata airport taraba matung passengers sing kumtha hankibani hari Khongthang adu flight adugi pilot na lokhakhibani adom oinamak hauzik phawbagi oinadi Air India gi maikidagi thodok adugi maramda official oiba wafam amata phangdorakpa leitri hari amaromda ngasi Oman gi konung Muscat gi Bharat gi konung Delhi yongna paigadaba Indigo flight 6E2706 ta bom yaure haina chingnabadagi flight asi Delhi yaudana Nagpur airport ta emergency landing tawkhre hari
Manipurgi film kaya tongan ba OTT apps singda thadolamba gang khutpu ama film forum Manipurna fagat pangamkhre. Manipurgi tongan ba OTT apps sing Ipom Media, Miso TV, FMDC amasung Malang Kaitel apps singdagi download toraga film chaktolamba gang khutpu ama film forum Manipurgi enforcement teamgi piracy drive ta fagat pangamle hari. Film forum na fagalaba miyosing adu matungda amuk tawdanaba warak watemlaga imung manungda Khusinakhre. Farba miyosing adugi manungdagi lilongdagi avasna Phongdokhibada piracy tawkraba film sing kanagumba singna thengnabirabadi kakthatpiyu makhatana maduda thorakpa afavatagi daita sing masana pujagadabani haiki. Film forum gi maikaidagi su asigumba piracy tawba film record tawraga yonba Telegram da thagatpa YouTube amadi Facebook na chingbada thadokpa asi tawbiganu haina Manipurgi praja miyamda appeal tawrakpi. Manipur film industry hingana bahona bada praja singna achoba thodang lobiyu. Makhatana matung tarakpada film piracy tawba thengna ba thoklabadi di Cinematography Amendment Act 2023 gi matung inna phangpham thokpa logi chapchaba cherak asi phangani hari. Israel na Iran gi wartime chief of staff hakhre lan hena kanchinarakli. Iran amasung Israel gi lebak ani gi marakta soknariba noma gi hena pakthok chawthorakli. Israel gi air strike ta Iran gi wartime gi chief of staff hakhre. US President Donald Trump na nakal ani gi marakta ceasefire tawnaba haibada yanaba purakpa ngamkhidre. Oirakli ba phibam asiga mari lenana Donald Trump na atubada mifam kaukhre. Iran da leba India gi mahairoi sing hanarakpa haukhre. Iran na ngarang Israel da missile attack chathaduna misimina thokhan kiba thodok adugi laman khumba oina ngasi lan asi horakhiba mangani shuban numitta Israel gi war plan singna Tehran da leba Iran gi military amasung nuclear program singda yamna angakpa mongda attack chathakrai. Israel gi maikedi Iran gi military installation singi akoibada leriba miyam athubada safabada leba mafam singda handokna ba akanba warning tawkhrai. Oirakli ba phibam asida Iran da leba Indian embassy gi maikedi Indian Sang City adu thadokuna masagi gari singda safagadaba mafam singda thokhina ba akanba warning tawkhrai. Indian embassy gi maikedi su Indian sing adu safagadaba mafam singda hongdopagi thabakta yamna chawna mateng pangri. Israel gi military gi maikedi ngasi phongdokhibada Israel na ngasi chathakiba Iran gi wartime gi chief of staff Ali Sahat Mani hatkhrei. Mahak asi Iran gi senior most military commander amasu oiribani. Israel gi attack ta Iran gi top military leaders sing nuclear scientists amasung civilian yauna miyoi chaniga kunmari gi mathakta hakrei. Iran amasung Israel gi marakta akanba lan chatharakpa asina maram oiraga crude oil gi mamansu wangkhalakhrei. Donald Trump ki maikaidagi lan asi hena pakthok chawthorakpagi phibam leibana Iran gi Tehran gi city da leriba miyosing safagadaba mafam singda hongdokna ba khangangkhrei. Amaromda Iran na Israel gi mathak chathakiba missile attack ta nupi angang yauna miyoi kunmari sikhrei. Iran gi Revolutionary Guard ki spokesperson Ali Mohammed Naini na Israel gi mathakta missile attack amasung drone attack chathaba hokhrei. Makhatana hariba attack sing asi hena kansilagani hari. Marak asida Israel ge Prime Minister Benjamin Netanyahu na haikibada Middle East ta hauzik tholiba lal asi Iran ge Supreme Commander Ayatollah Ali Khamenei hatlaba makhakta da lushinba ngamgani madu natriba phawbadi lal asi lushinbagi wafam laitri haina phongdokhi. Gwalda bi thogdoki enquiry report peningai oidrabadi independent enquiry gi tangai fadaba lakani haina kokomina phongdorakli. Tha asagi tara tarukta kokomi gi miyoi tarungna saba team amana Gwaltabi thokdokamari lenana semkiba enquiry committee gi member ga Imphal gi new secretariat ta faminaduna matam helaklaba enquiry gi thabak asigi oiba status khangdoknaba wari sanakre maduda enquiry committee gi maikedegi hairakibada enquiry committee asi haukiba June 13 da langkhatkre Hauzikti enquiry report asi state government asigi in charge oiriba Manipur government ke office ta lekre Hiramasigi matangda kokomina thodok adubu pen khidraba Manipur miyam na khorang na ngaiduna leriba asigi achumba oil gi report asi athubada miyam da lauthoknaba natraga thabak laukhanaba honarakadabani khangalamki haina kokomina thadorakpa cherolamana hari
Cherol asina makhatana haribana Manipur imagi saktam amasung ikai khumnababu ngakpa haibasi lebak asigi khwaidigi awangba amasung maru oiba thodang amani masigi mayokta leirakpa phibam pumnamak miyamna siba naba khangdna thengnaduna lakhibani maram asina leiriba lebaki identity pu singna rakhiba thodok asigi matangda matik chaba wayal ama lebak miyamda piba haibasi paliba lengak asigi fundamental duty ni haina lawi maram aduna langkhatki ba report asigi chapchaba report adu miyamda thamoi shengna kariguma makhal amatagi temsingnaba thodok yahanduna achumba wafamdu yumpham oiba chanaba thabaksing paikhanaba honabiu karigumba report asida yumpham oiraga miyamna peningai oidaba wafamda thabak torokpa thoklabadi hena transparent oiba amadi accountability legani haina khanba independent inquiry ama amuk tawnabagi tangai fadaba lakani maramdi hanadigi hauna kokomi amasung lamdam asigi akhang ahi kayana governor ga constitute tawkhiba administrative level ge inquiry committee asi peningai oide haina phongdoktuna lakhibani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada marueba pau amuka hana pizari Thiba Khangdna Leirakhiba Chesam Abdul Kadir samuro makha lekagi nambul Turel Mapalda Fumjinlamle police na asiwa hakchang phangba ngamkhre miyamna akanba ihau horakkhre Maitai singna khundaba mafam singa naknana leiriba su chanariba kukila haloba singi designated camp Turel Louthokpada Yanakhre NIA amasung CVI na kukigi miyo kaya fabagi mayokta hayeng Chuchampurda protest rally chekadauri Matang asida Loyalam E-PAO na namidangi pau bibel lezare tabiri ba khudimako amuka hana khurumjari